Thꯥꯏꯅ ꯌꯥꯝꯅ ꯉꯜꯂꯤꯉꯩ ꯃꯇꯝ ꯑꯃꯗ ꯊꯧꯕ ꯀꯧꯕ ꯌꯥꯝꯅ ꯁꯤꯡꯕ ꯅꯨꯄꯥ ꯑꯃ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛ ꯁꯤꯡꯖꯔꯕꯁꯨ ꯊꯕꯛ ꯁꯨꯕꯗꯤ ꯌꯥꯝꯅ ꯇꯜꯂꯝꯃꯤ꯫ ꯃꯔꯝꯗꯤ ꯃꯥꯒꯨꯝꯅ ꯁꯤꯡꯕ ꯉꯥꯛꯇ ꯊꯦꯡꯅꯔꯕꯅꯤꯅ ꯃꯥꯒꯤ ꯀꯗꯔ ꯑꯗꯨ ꯀꯥꯟꯅꯔꯝꯗꯦ꯫ ꯑꯗꯨꯅ ꯃꯍꯥꯛ ꯌꯨꯝꯗ ꯁꯦꯟ ꯇꯣꯏꯅ ꯄꯨꯁꯟꯕ ꯉꯝꯂꯝꯗꯦ꯫ ꯃꯔꯝ ꯑꯁꯤꯗꯒꯤ ꯃꯥꯒꯤ ꯅꯨꯄꯤꯅ ꯇꯣꯏꯅ ꯉꯥꯡꯂꯝꯃꯤ ꯑꯃꯗꯤ ꯃꯈꯣꯏ ꯑꯅꯤ ꯇꯣꯏꯅ ꯑꯗꯨꯝ ꯈꯟꯅꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯑꯁꯨꯝ ꯂꯩꯔꯛꯄꯗ ꯊꯧꯕꯅ ꯃꯁꯤꯅꯗꯤ ꯑꯣꯏꯕ ꯌꯥꯔꯔꯣꯏ ꯍꯥꯏꯗꯨꯅ ꯃꯈꯣꯏꯒꯤ ꯈꯨꯜ ꯂꯩꯀꯥꯏ ꯑꯗꯨꯗ ꯂꯩꯕ ꯊꯦꯝꯕꯨꯡ ꯀꯧꯕ ꯃꯃꯥꯟꯅꯕ ꯑꯃꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯝꯃꯤ꯫ ꯑꯃꯔꯣꯝꯗ ꯊꯦꯝꯕꯨꯡꯗꯤ ꯁꯨꯖ ꯅꯣꯝꯖꯕ, ꯌꯥꯝꯅ ꯀꯟꯕ ꯑꯗꯨꯒ ꯌꯥꯝꯅꯁꯨ ꯄꯪꯖꯕ ꯃꯤꯑꯣꯏꯅꯤ꯫ ꯊꯧꯕ ꯍꯥꯏꯔꯤꯕ ꯌꯥꯝꯅ ꯁꯤꯡꯕ ꯅꯨꯄꯥ ꯑꯗꯨꯅ ꯊꯦꯝꯕꯨꯡꯒꯤ ꯃꯅꯥꯛꯇ ꯂꯥꯛꯄ ꯃꯇꯝꯗꯗꯤ ꯊꯦꯝꯕꯨꯡꯗꯣ ꯁꯨꯃꯥꯡꯗ ꯃꯆꯥꯅꯨꯄꯥꯒ ꯊꯕꯛ ꯑꯃ ꯇꯧꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯊꯧꯕ ꯆꯪꯉꯛꯄꯗꯨ ꯎꯕꯗ ꯑꯄꯪꯕ ꯅꯨꯄꯥꯗꯨꯅ ꯏꯇꯥꯎ, ꯀꯗꯥꯏ ꯆꯠꯄꯤꯔꯨꯕꯅꯣ? ꯆꯪꯕꯤꯔꯛꯎ ꯍꯥꯏꯗꯨꯅ ꯀꯧꯁꯤꯜꯂꯝꯃꯤ꯫ ꯃꯗꯨꯗ ꯑꯁꯤꯡꯕ ꯑꯗꯨꯅ ꯏꯇꯥꯎ ꯑꯩꯁꯦ ꯏꯇꯥꯎꯒ ꯑꯔꯨꯕ ꯋꯥꯔꯤ ꯑꯃꯇ ꯇꯥꯟꯅꯒꯦ ꯍꯥꯏꯗꯨꯅ ꯂꯥꯛꯂꯤꯕꯅꯤꯅꯦ ꯍꯥꯏꯗꯨꯅ ꯈꯨꯝꯂꯝꯃꯤ꯫ ꯑꯄꯪꯕ ꯑꯗꯨ ꯍꯔꯥꯎ ꯍꯔꯥꯎꯅ ꯀꯔꯤ ꯋꯥꯐꯝ ꯑꯣꯏꯔꯕꯅꯣ ꯏꯇꯥꯎ ꯍꯥꯏꯗꯨꯅ ꯍꯪꯉꯤ꯫ ꯃꯗꯨꯗ ꯑꯁꯤꯡꯅ ꯏꯇꯥꯎ ꯑꯩꯁꯦ ꯏꯁꯤꯡ ꯌꯥꯝꯅ ꯈꯧꯔꯥꯡꯏ, ꯋꯥꯁꯦ ꯍꯥꯏꯗ꯭ꯔꯤꯉꯩ ꯏꯁꯤꯡ ꯍꯥꯟꯅ ꯈꯖꯤꯛꯇ ꯊꯛꯆꯈꯤ꯫ ꯑꯁꯤꯡꯒꯤ ꯋꯥ ꯑꯗꯨ ꯇꯥꯕꯗ ꯑꯄꯪꯕ ꯅꯨꯄꯥ ꯑꯗꯨꯅ ꯃꯥꯒꯤ ꯃꯆꯥꯅꯨꯄꯥ ꯑꯗꯨꯕꯨ ꯏꯃꯨꯡꯗ ꯏꯁꯤꯡ ꯂꯧꯊꯣꯛꯄ ꯊꯥꯔꯝꯈꯤꯔꯝꯃꯤ꯫ ꯇꯟꯖꯥ ꯑꯗꯨꯗ ꯑꯁꯤꯡꯕ ꯅꯨꯄꯥ ꯑꯗꯨꯅ ꯑꯄꯪꯗ ꯏꯇꯥꯎ ꯉꯁꯤꯗꯤ ꯏꯕꯥꯅꯤ ꯅꯨꯃꯤꯗꯥꯡꯗ ꯊꯕꯛ ꯑꯃ ꯆꯠꯂꯨꯁꯤ, ꯏꯃꯨꯡꯒꯤ ꯃꯇꯦꯡ ꯑꯣꯏꯅꯕ ꯍꯥꯏꯔꯝꯃꯤ꯫ ꯑꯁꯤꯡꯕ ꯅꯨꯄꯥ ꯑꯗꯨꯒꯤ ꯋꯥ ꯑꯗꯨ ꯇꯥꯕꯗ ꯑꯄꯪꯕ ꯅꯨꯄꯥꯗꯨꯅ ꯀꯔꯤ ꯊꯕꯛꯅꯣ ꯏꯇꯥꯎ, ꯆꯠꯂꯨꯁꯤꯅꯦ ꯏꯃꯨꯡꯒꯤ ꯃꯇꯦꯡ ꯑꯣꯏꯒꯅꯤꯕꯨ ꯍꯥꯏꯔꯗꯤ ꯍꯥꯏꯗꯨꯅ ꯌꯥꯔꯝꯃꯤ꯫ ꯇꯟꯖꯥ ꯑꯁꯤꯗ ꯑꯄꯪꯕ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯆꯥꯅꯨꯄꯥ ꯑꯗꯨ ꯏꯁꯤꯡ ꯄꯨꯗꯨꯅ ꯊꯣꯛꯂꯛꯂꯝꯃꯤ꯫ ꯃꯗꯨꯗ ꯑꯁꯤꯡꯅ ꯑꯗꯨꯗꯤ ꯑꯩ ꯑꯃꯨꯛ ꯆꯠꯂꯒꯦ ꯏꯇꯥꯎ, ꯍꯣꯔꯦꯟꯗꯨ ꯁꯣꯏꯔꯅꯨ ꯍꯥꯏꯔꯝꯂꯒ ꯆꯠꯈꯤꯔꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯑꯄꯪꯅ ꯃꯥꯒꯤ ꯃꯆꯥꯒ ꯇꯧꯔꯤꯕ ꯊꯕꯛ ꯑꯗꯨ ꯃꯈꯥ ꯆꯠꯊꯍꯧꯗꯨꯅ ꯂꯩꯍꯧꯈꯤ꯫ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯅꯨꯃꯤꯗꯥꯡꯅꯤ ꯑꯄꯪꯗꯨ ꯑꯁꯤꯡꯕ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯌꯨꯝꯗ ꯂꯥꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯑꯁꯤꯡꯕ ꯅꯨꯄꯥ ꯑꯗꯨꯗꯤ ꯍꯥꯟꯅ ꯉꯥꯏꯗꯨꯅ ꯂꯩꯔꯝꯕꯗꯒꯤ ꯃꯈꯣꯏ ꯑꯅꯤ ꯄꯨꯟꯅ ꯊꯦꯡꯅꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯄꯪꯕꯅ ꯀꯔꯤ ꯊꯕꯛꯅꯣ ꯆꯠꯀꯗꯧꯔꯤꯕꯁꯤꯕꯨ ꯍꯥꯏꯅ ꯍꯪꯂꯝꯃꯤ꯫ ꯃꯁꯤꯗ ꯑꯁꯤꯡꯅ ꯏꯇꯥꯎ ꯏꯕꯥꯅꯤꯅ ꯉꯁꯤꯗꯤ ꯃꯤꯒꯤ ꯏꯪꯈꯣꯜꯗꯒꯤ ꯄꯣꯠꯆꯩ ꯍꯨꯔꯥꯜꯂꯨꯔꯁꯤ, ꯑꯗꯨꯒ ꯍꯨꯔꯥꯜꯂꯛꯂꯤꯕ ꯄꯣꯠꯁꯤꯡꯗꯨ ꯏꯕꯥꯅꯤ ꯌꯦꯟꯅꯁꯤ, ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯌꯨꯝꯒꯤ ꯅꯨꯄꯤꯅ ꯌꯥꯝꯅ ꯍꯔꯥꯎꯖꯔꯅꯤ꯫ ꯑꯄꯪ ꯑꯗꯨ ꯑꯁꯤꯡꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯋꯥꯈꯜ ꯑꯃꯠꯇ ꯈꯟꯊꯕ ꯇꯧꯗꯅ ꯍꯣꯏ ꯏꯇꯥꯎ ꯍꯥꯏꯗꯨꯅ ꯌꯥꯔꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯃꯈꯣꯏ ꯑꯅꯤ ꯀꯣꯕꯤ ꯍꯨꯔꯥꯟꯕꯒꯤꯗꯃꯛ ꯃꯤꯒꯤ ꯏꯪꯈꯣꯜꯗ ꯂꯥꯛꯂꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯑꯄꯪꯅ ꯃꯤꯒꯤ ꯊꯥꯖꯔꯤꯕ ꯀꯣꯕꯤ ꯑꯗꯨ ꯑꯆꯧ ꯑꯆꯧꯕ ꯈꯟꯗꯨꯅ ꯐꯨꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯑꯁꯤꯡꯗꯤ ꯇꯨꯃꯤꯟꯅ ꯑꯊꯥꯞꯄꯗ ꯂꯨꯝꯃꯒ ꯂꯩꯔꯝꯃꯤ꯫ ꯌꯨꯝꯕꯨ ꯊꯣꯛꯂꯛꯂꯕꯁꯨ ꯆꯦꯟꯈꯤꯕ ꯅꯪꯅꯕ ꯍꯥꯏꯗꯨꯅ ꯃꯁꯤꯒꯤ ꯃꯇꯨꯡ ꯑꯄꯪꯅ ꯀꯣꯕꯤ ꯈꯔ ꯃꯥꯒꯤ ꯕꯣꯔꯥ ꯃꯅꯨꯡꯗ ꯍꯥꯞꯆꯤꯟꯗꯨꯅ ꯑꯁꯤꯡꯅ ꯂꯩꯔꯤꯕ ꯖꯒꯥ ꯑꯗꯨꯗ ꯂꯥꯛꯂꯝꯃꯤ꯫ ꯃꯁꯤꯗ ꯑꯁꯤꯡꯅ ꯏꯇꯥꯎ ꯅꯪꯗꯤ ꯊꯧꯅꯥ ꯌꯥꯝꯅ ꯐꯩ, ꯅꯄꯥꯡꯒꯜꯁꯨ ꯌꯥꯝꯅ ꯀꯜꯂꯤ ꯍꯥꯏꯗꯨꯅ ꯊꯥꯒꯠꯂꯝꯃꯤ꯫ ꯃꯗꯨꯗ ꯑꯄꯪꯗꯤ ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯃꯈꯣꯏ ꯑꯅꯤ ꯌꯨꯝꯂꯣꯝꯗ ꯂꯥꯛꯂꯤ꯫ ꯌꯨꯝ ꯌꯧꯒꯗꯕ ꯈꯔ ꯋꯥꯠꯂꯤꯉꯩ ꯑꯁꯤꯡꯅ ꯏꯇꯥꯎ ꯀꯣꯕꯤꯁꯤꯡ ꯑꯗꯨ ꯌꯦꯟꯊꯣꯛꯅꯔꯁꯤ ꯍꯥꯏꯈꯤ꯫
Maduda Apangnasu yarami. Masidagi asingna Apangda se itaw kobigi makhoka thangnaba manasingse nang lawjaru. Aduga chabadasu hauroidaba manunggi matum tasillaba anauba akhaba saruk asina ai lawragi. Managi mana chap manaida. Adumna asingna hairakpada Apangna karigino aingondana henna piribadi itaw haiduna hangi. Maduda asingna yamna minungsi laiba saduna itawna henna wabibagini haiduna kumlami. Masidagi Apangdu kobi mana ariba chabasu haurodabasingdu puduna mayumda halaklami. Mayum yaurabada mahakna kobi mana aribasingdu pirami. Masida Apanggi nupidi saubada loikre. Karigidamakta kobi mana ariba ahautaba asi puraklibanu haiduna sairami. Maduda Apangna manunggi matum tasinba manasingdudi nawi chabada hauti khai aduna mapangi magugi saruk asi puraklibani. Itaw thawbana pu haiduna purakpani. Apanggi wafam adu tabada Apanggi nupidi yamna saurami. Magi nupina kobi mana aribasing adudi kaidongna duiba haiduna yamna saurami. Masidagi Apangna ai mathangdadi manunggido oina lawragi nang sauranupa haiduna thimlami. Masigi matung khara haukre. Nongmagi numitni asingdo Apanggi manakta amuk lakduna thabak ama chalusi hairami. Apangsu hoi haiduna yarami. Masidagi asingna Apangda nahangi adumaina huranba chatkadabani haiduna makhoi ani migi haribo hauba ingkhol amada haribo huranba laklami. Masidagi Apangna yamlaba haribo mayam ama hektuna ingkhol adudagi tholakpada ingkhol matonda asing adu ngaiduna leirami. Masida Apangna itaw nangdi huranbasu yaude haiduna hairami. Maduda asingna itaw aina somda mi lakpra yengi nangbu mina phakidra haiduna aduga nangna aibu lana khallabra. Asumna hairaga asingdo matha sajanai. Maduda Apangna itaw ai lali chalasi lao haiduna mana helakpa lumlaba haribo mayam adu thangduna matomta purakli. Masidagi yum yauramdaida asingna haribobsing adu yenthoknarasi haiduna Apangda hairedo. Apangsu harau harauna hoi haiduna yarami. Yenaba hauramdai aduda asingna haribobsing adu makuloina khoktoklami. Aduga Apangda hairami. Itaw nang kanadraba makuse pambra natraga manunggi mahaisi pambra haiduna hanglami. Maduda Apangna itaw aidi manungsi oina lawgi aigi nupinasu manung thangba saruk oina law hairai haina hairedo. Apanggi wa adu tabada asingdi nokladuna yaida itaw nangi nupisi singdi singbajatni haiduna asingna haribobsing adu makuloina khoktoklaga manunggi haisingdo Apangda pirami. Aduga makhoi anido kainari. Masigi matung Apangdo mayum yaurabada magi nupida nupi ngasidi ai manunggi saruk oina purakli haiduna pirami. Maduda Apanggi nupina asuk yamna pangba nupasibu karinoni nangi kanadraba haisidi kadawduiba haiduna sumangda laktuna langthokirami. Apangsu magi nupigi mamangda yamna ikairami. Masidagi Apangdu asingga thabak jaminnakhidre. Tha khara lairaga asingdo
ꯑꯄꯪꯒꯤ ꯃꯌꯨꯝꯗ ꯆꯤꯡꯅꯨꯡꯒꯤ ꯂꯣꯛꯀꯤ ꯏꯁꯤꯡꯗꯒꯤ ꯉꯥ ꯐꯥꯔꯨꯁꯤ ꯍꯥꯏꯗꯨꯅ ꯍꯧꯕ ꯂꯥꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯑꯄꯪꯗꯤ ꯄꯪꯕꯅꯤꯅ ꯃꯃꯥꯡꯒꯤ ꯍꯧꯈꯤꯕ ꯋꯥꯔꯤꯁꯤꯡ ꯀꯥꯎꯊꯣꯛꯇꯨꯅ ꯍꯣꯏ ꯍꯥꯏꯗꯨꯅ ꯌꯥꯔꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯑꯄꯪ ꯑꯃꯗꯤ ꯑꯁꯤꯡꯗꯨ ꯍꯌꯦꯡ ꯑꯌꯨꯛ ꯑꯉꯟꯕꯗ ꯉꯥ ꯐꯥꯕ ꯆꯠꯅꯕ ꯁꯦꯝ ꯁꯥꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯄꯪꯒꯤ ꯅꯨꯄꯤꯅ ꯃꯥꯒꯤ ꯅꯨꯄꯥ ꯑꯄꯪꯗ ꯍꯥꯏꯔꯝꯃꯤ, ꯀꯔꯤꯒꯨꯝꯕ ꯇꯥ ꯊꯧꯕꯅ ꯉꯥꯗꯣ ꯆꯤꯡꯅꯨꯡ ꯑꯗꯨꯗ ꯌꯦꯟꯅꯁꯤ ꯍꯥꯏꯔꯛꯂꯕꯗꯤ ꯌꯥꯔꯨꯅꯨ, ꯌꯨꯝꯁꯤꯗ ꯄꯨꯔ ꯂꯥꯛꯎ, ꯑꯩ ꯌꯦꯟꯅꯕꯤꯒꯦ꯫ ꯑꯄꯪꯁꯨ ꯃꯥꯒꯤ ꯅꯨꯄꯤꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯗꯨ ꯌꯥꯔꯝꯃꯤ꯫ ꯃꯊꯪꯒꯤ ꯑꯌꯨꯛꯅꯤ ꯑꯁꯤꯡ ꯑꯃꯗꯤ ꯑꯄꯪꯗꯨ ꯆꯤꯡꯒꯤ ꯂꯣꯛ ꯑꯗꯨꯗ ꯉꯥ ꯐꯥꯕ ꯂꯥꯛꯂꯤꯗꯨ꯫ ꯑꯄꯪꯗꯤ ꯉꯥ ꯐꯥꯕ ꯍꯩꯕꯅꯤꯅ ꯉꯥ ꯌꯥꯝꯅ ꯐꯥꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯑꯁꯤꯡꯗꯤ ꯉꯥ ꯐꯥꯕ ꯍꯩꯔꯕꯁꯨ ꯇꯟꯕꯅꯤꯅ ꯑꯗꯨꯋꯥꯏꯗ ꯃꯥꯅ ꯊꯣꯛꯄ ꯑꯃ ꯇꯧꯗꯨꯅ ꯂꯩꯊꯣꯛꯂꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯃꯈꯣꯏ ꯑꯅꯤꯗꯨ ꯉꯥ ꯐꯥꯕ ꯂꯣꯏꯔꯗꯨꯅ ꯉꯥ ꯑꯗꯨ ꯑꯁꯤꯡꯅ ꯌꯦꯟꯅꯔꯁꯤ ꯍꯥꯏꯈꯤ꯫ ꯃꯗꯨꯗ ꯑꯄꯪꯅ, ꯏꯇꯥꯎ, ꯑꯩꯒꯤ ꯅꯨꯄꯤꯅ ꯌꯨꯝꯗ ꯑꯣꯏꯅ ꯌꯦꯟꯅꯧ ꯍꯥꯏꯔꯛꯏ ꯍꯥꯏꯅ ꯇꯝꯂꯦ꯫ ꯃꯁꯤꯗꯒꯤ ꯑꯁꯤꯡꯗꯣ ꯈꯪꯂꯤ ꯃꯥꯅ ꯍꯦꯟꯅ ꯂꯧꯕ ꯌꯥꯔꯔꯣꯏ ꯍꯥꯏꯕꯁꯤ꯫ ꯑꯗꯨꯕꯨ ꯄꯥꯝꯗ ꯑꯄꯪꯒꯤ ꯌꯨꯝꯗ ꯆꯠꯇꯨꯅ ꯌꯦꯟꯅꯕ ꯆꯠꯄ ꯇꯥꯔꯝꯃꯤ꯫ ꯃꯇꯧ ꯑꯁꯨꯝꯅ ꯑꯄꯪꯗꯨ ꯃꯥꯒꯤ ꯐꯪꯐꯝ ꯊꯣꯛꯄ ꯁꯔꯨꯛꯇꯨ ꯆꯞ ꯆꯥꯅ ꯐꯪꯉꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯑꯁꯤꯡꯗꯨ ꯃꯥꯅ ꯑꯄꯪꯗꯨ ꯍꯧꯗꯨꯅ ꯄꯨꯕꯒꯤ ꯀꯥꯟꯅꯗ꯭ꯔꯦ ꯈꯜꯂꯗꯨꯅ ꯃꯍꯥꯛ ꯃꯇꯣꯝꯇ ꯉꯟꯇꯥ ꯍꯧꯗꯨꯅ ꯉꯥ ꯐꯥꯕ ꯆꯠꯂꯝꯃꯤ꯫ ꯑꯗꯨꯒ ꯑꯄꯪꯅ ꯍꯧꯔꯨꯕ ꯀꯥꯟꯗꯅ ꯑꯩ ꯆꯠꯂꯔꯣꯏ, ꯍꯛꯆꯥꯡ ꯉꯝꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯖꯤꯜꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯑꯁꯤꯡꯅ ꯉꯟꯇꯥ ꯍꯧꯗꯨꯅ ꯉꯥ ꯐꯥꯗꯣꯛꯈ꯭ꯔꯕꯅꯤꯅ ꯑꯄꯪꯗꯨ ꯉꯥ ꯏꯐꯥ ꯐꯥꯗ꯭ꯔꯦ꯫ ꯅꯣꯡꯃꯒꯤ ꯑꯄꯪꯅ ꯂꯣꯛꯅꯨꯡ ꯑꯗꯨꯗ ꯈꯣꯡꯅꯨꯡꯒꯤ ꯃꯃꯤ ꯇꯥꯔꯝꯃꯤ꯫ ꯃꯗꯨꯗ ꯑꯄꯪꯅ ꯈꯪꯂꯤ ꯃꯥꯒꯤ ꯃꯃꯥꯡꯗ ꯃꯥꯒꯤ ꯃꯇꯥꯎ ꯑꯗꯨꯅ ꯉꯟꯇꯥ ꯆꯠꯇꯨꯅ ꯉꯥꯁꯤꯡ ꯑꯁꯤ ꯐꯥꯗꯣꯛꯂꯦ ꯍꯥꯏꯕꯁꯤ꯫ ꯃꯔꯝ ꯑꯗꯨꯅ ꯍꯌꯦꯡꯗꯤ ꯃꯍꯥꯛ ꯉꯟꯇꯥ ꯆꯠꯇꯨꯅ ꯃꯥꯅ ꯍꯥꯟꯅ ꯉꯥꯁꯤꯡ ꯑꯁꯤ ꯐꯥꯗꯣꯛꯂꯒꯦ ꯍꯥꯏꯅ ꯈꯟꯈ꯭ꯔꯦ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ꯫ ꯅꯣꯡ ꯉꯥꯟꯗ꯭ꯔꯤꯉꯩ ꯃꯝꯃꯤꯉꯩ ꯃꯇꯝ ꯂꯣꯛꯅꯨꯡ ꯑꯗꯨꯗ ꯑꯄꯪꯗꯨ ꯉꯥ ꯐꯥꯕ ꯂꯥꯛꯂꯝꯃꯤ꯫ ꯃꯇꯝ ꯑꯁꯤꯗ ꯂꯣꯛꯅꯨꯡꯗ ꯏꯀꯥꯔꯛꯄ ꯉꯥꯁꯤꯡ ꯑꯗꯨ ꯂꯨꯝꯗꯨꯅ ꯐꯥꯔꯒ ꯆꯥꯅꯕꯒꯤ ꯂꯨꯝꯂꯤꯕ ꯀꯩ ꯑꯗꯨ ꯑꯄꯪꯅ ꯃꯥꯒꯤ ꯃꯇꯥꯎꯗꯨꯅꯤ ꯍꯥꯏꯅ ꯈꯟꯈ꯭ꯔꯦ꯫ ꯃꯔꯝ ꯑꯁꯤꯗꯒꯤ ꯅꯥꯁꯣꯟ ꯄꯤꯛꯅ ꯆꯪꯁꯤꯟꯗꯨꯅ ꯀꯩ ꯑꯗꯨꯒꯤ ꯃꯅꯥꯀꯣꯡꯗ, ꯏꯇꯥꯎ, ꯀꯌꯥꯝ ꯐꯥꯔꯕꯒꯦ ꯍꯥꯏꯅ ꯍꯪꯂꯨꯔꯦ꯫ ꯃꯗꯨꯗ ꯀꯩ ꯑꯗꯨ ꯈꯪꯂꯗꯨꯅ ꯂꯣꯛꯅꯨꯡ ꯑꯗꯨ ꯂꯥꯟꯗꯨꯅ ꯉꯪꯂꯒ ꯆꯣꯡꯗꯨꯅ ꯆꯦꯟꯈꯤꯔꯝꯃꯤ꯫ ꯃꯗꯨꯗ ꯑꯄꯪꯅ ꯃꯁꯤꯗꯤ ꯀꯩꯅꯤꯗꯅ ꯍꯥꯏꯗꯨꯅ ꯈꯪꯂꯛꯄꯗ ꯃꯥꯁꯨ ꯃꯊꯋꯥꯏ ꯍꯤꯡꯅꯕ ꯃꯌꯨꯝ ꯌꯧꯅ ꯆꯦꯟꯈꯤ꯫ ꯃꯁꯤꯗꯒꯤ ꯀꯩ ꯑꯗꯨ ꯈꯔ ꯆꯦꯜꯂꯨꯔꯕ ꯃꯇꯨꯡ ꯃꯥꯒꯤ ꯈꯣꯡꯂꯣꯏꯁꯤꯡ ꯑꯗꯨ ꯊꯦꯡꯅꯕꯗꯒꯤ ꯋꯥꯔꯝ ꯄꯨꯝꯅꯃꯛ ꯇꯝꯂꯝꯃꯤ꯫ ꯃꯗꯨꯗ ꯀꯩ ꯃꯌꯥꯝ ꯊꯥꯖꯗꯦ ꯍꯥꯏꯗꯨꯅ ꯂꯣꯛꯅꯨꯡ ꯑꯗꯨꯗ ꯂꯥꯛꯂꯝꯃꯤ꯫ ꯃꯈꯣꯏꯅ ꯂꯥꯛꯄ ꯃꯇꯝꯗꯗꯤ ꯑꯁꯤꯡꯗꯣ ꯉꯥ ꯐꯥꯗꯨꯅ ꯂꯩꯔꯝꯈꯤ꯫ ꯃꯗꯨꯗꯒꯤ ꯀꯩ ꯃꯌꯥꯝ ꯑꯗꯨꯅ ꯑꯁꯤꯡꯗꯨ ꯁꯦꯒꯥꯏꯗꯨꯅ ꯆꯥꯅꯕ ꯉꯔꯪ ꯉꯪꯗꯨꯅ ꯆꯪꯁꯤꯜꯂꯛꯂꯦ꯫ ꯃꯁꯤꯗꯒꯤ ꯑꯁꯤꯡꯅ, ꯀꯔꯝꯅꯣ ꯑꯩꯗꯤ ꯉꯁꯤ ꯁꯤꯕ ꯇꯥꯔꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯂꯧꯁꯤꯡ ꯇꯧꯔꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯃꯥꯅ ꯄꯥꯏꯔꯛꯄ ꯃꯩꯈꯦꯠ ꯑꯗꯨꯅ ꯃꯅꯥꯛꯇ ꯇꯥꯕ ꯎꯅꯥ ꯋꯥꯅꯥꯁꯤꯡ ꯑꯗꯨ ꯃꯩ ꯊꯥꯒꯠꯂꯝꯃꯤ꯫ ꯃꯩꯒꯤ ꯃꯩꯁꯥ ꯐꯪꯕꯗ ꯀꯩꯁꯤꯡ ꯑꯗꯨ ꯑꯁꯤꯡꯒꯤ ꯃꯅꯥꯛꯇ ꯆꯪꯕ ꯉꯝꯂꯝꯗꯦ꯫ ꯃꯁꯤꯗꯒꯤ ꯑꯁꯤꯡꯅ ꯑꯀꯪꯕ ꯎꯒꯤ ꯎꯁꯥ ꯑꯆꯧꯕ ꯑꯃ ꯃꯩꯅ ꯄ꯭ꯔꯣꯛ ꯆꯥꯛꯍꯜꯂꯗꯨꯅ ꯂꯥꯎ ꯈꯣꯡꯗꯨꯅ ꯌꯨꯝ ꯌꯧꯅꯕ ꯆꯦꯜꯂꯛꯈꯤ꯫ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯑꯄꯪꯁꯨ ꯑꯁꯤꯡꯁꯨ ꯉꯥ ꯐꯥꯕ ꯑꯃꯨꯛ ꯍꯟꯅ ꯆꯠꯈꯤꯗ꯭ꯔꯦ꯫
ꯋꯥꯔꯤ ꯑꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯤ꯫ ꯋꯥꯔꯤ ꯑꯁꯤ ꯂꯥꯟꯊꯣꯛꯆꯔꯛꯄ ꯃꯇꯝꯗ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯀꯌꯥ ꯑꯃ ꯌꯥꯎꯔꯕꯁꯨ ꯉꯥꯛꯄꯤꯒꯅꯤ꯫